Hoy! Manipur President Rulak Krabamatung Governor Gimaiki Secretary Famba Hek Hobuga Numitari Nigi Matam Tadon Kolaising Pikan Abagi the Magta Akanmo Wading Toro Krabamatung Asida Ngasi Asi Ayuk Nganba Kakching Oina Leba Arambai Tengolgi Muik Kungani Palom Central Force Singi Maiki Diki Fadun Pudun Chatkre Gimana sih nama Semua aku mau dilakukan kayak itu. Nari. Thawur kare, ai thawur kare sih tu thawur. Ha. Thawur kare itu. Itu thawur kare itu nih. Mantul thawur kare. Thawur pukul ini. Oh. Ayo berapa kare sunda. Kesper so thawur kita ini ada. Thawur kesper ni thawur itu. Kesper tu dah. Aku isam dan. Thawur sih dah siapa macam sih. File log itu nih. Pukul dah. Mau yang thawur sih dah. Nakalamurum Housing Manipur President Rule Tamjilak Liba Asi Assembly dissolved Tautana suspended animation that Tamjinduna Kugi Assembly say Aduma Hinganuna Lady Basida Majority set Lady by BJP Oina Lady by MLS in Yamaki Anu Balenga Amasiam Nabagi Damakta Houses Yamna Kana Honaduna Center Oiba High Command Oiba Yatang Adunga Ibagi Oiba Tabak Toronke Amasule Palatana Pangtok Libani Matang Asida Governor Gimaki Digi akan warning tau problematung asida phaba pun bagi oiba thabak asi yamna kana henjilakli Hoy! Thaudo asigi matangda pendabagi oiba wafum kaya amasu phongdoknari lambida thoktuna masibu yaningdabagi oiba protesting su tapna haurakpagi mamisi uri Kakching gi lady ba ko Arambai sa sing ge phaba hore habagi pautare hoje mama ni sing kaya lady habase moi khangdar mane isa sing phaba pata yaroi aduna sibin wa hona nabagi damata da singbira kano aduna Arambai sa sing phaba pata yaroi habase mama ugi khogi kholaune habase Bak Manipur le biri be mama khudi mon khange aduna isa sing amata phaba yaroi mama pun mon lo thokpi rang lo ji isa sing ngak sen na bagi matam boya habase mama ugi khoina Asok sang rapat sahi ani se isa sing ngak sen na la pani kasi kesu na tabata kasi isa sing phaba hore hai ba ta ba ko thamo si lai ba de aduna mama ugi khudi mon lo thokpi rang ga anda hoji isa sing mo sen se mama ugi pun ma ko lo isa sing sen na ba ngarang na amuk army gi mai kay digi lambi de chumna chachariba misam amabu makogi bulletproof Casper gari na thomlamlaba matungda hanna fawbu yenglamdana chen kibagi oiba thawdo chahi ani fajilaklaba loisin manaidrag aduki mati yamna awa ana taraba laiba asigi oiba irang mara asida anau makhal kayagi oiba isu kaya ama nong makangdana thokpa asi handaki matang asida aduki mati yamna hengalakli Matang asida ngasayu phakiba Central Security Force ngi maikei faduna pukiba Arambai Tengoli Mursing asi makoina faraba matungda makoi asi karisu tawdana thammi haibagi mong amada video ama amuk namdana social media da amuk chaitorakli भाई ऑल गुड है किसी को टच किया अभी तक किसी को टच तो नहीं किया टेस्टी ठीक है ओके ngasi Manipuri oina thoktuna lakliba aduki matik yamna kuiba matam asi loshindana adumak thamlakliba irang asida handak suspended animation thamjinduna president rule lakraba matung asida miyoi kayama faba punbagi oiba
ꯑꯣꯄꯔꯦꯁꯟꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯐꯥꯔꯛꯂꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯦꯖꯣꯔꯤꯇꯤ ꯄꯥꯔꯇꯤ ꯑꯣꯏꯅꯁꯨ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯁꯤꯠ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯉꯥꯛ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯀꯔꯝꯕ ꯃꯇꯝꯗ ꯀꯌꯥꯝ ꯊꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯗꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯣꯜꯂꯥꯎ ꯑꯗꯨ ꯇꯥꯗꯨꯅ ꯊꯕꯛ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯑꯗꯨꯃꯛ ꯍꯪꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯅꯧꯅ ꯍꯣꯡꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯥꯌꯣꯟ ꯑꯁꯤ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯝꯖꯤꯜꯂꯛꯂꯤꯕ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯃꯇꯝ ꯈꯔ ꯁꯥꯡꯊꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯔꯥꯡꯇ ꯒꯕꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯤꯈꯠꯂꯛꯅꯕꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯂꯩꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯔꯅꯤꯡ ꯑꯗꯨ ꯅꯨꯃꯤꯠ 9ꯅꯤꯒꯤꯅꯤ ꯊꯥꯈ꯭ꯔꯤꯕ ꯃꯇꯝ ꯑꯗꯨ ꯃꯗꯨ ꯊꯥꯔꯕ ꯃꯇꯨꯡꯗ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯂꯧꯈꯠꯄꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯄꯥꯛ ꯆꯥꯎꯕ ꯑꯣꯄꯔꯦꯁꯟ ꯑꯃ ꯆꯠꯊꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯖꯧꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯉꯥꯛ ꯁꯦꯝꯍꯟꯕꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯑꯗꯨ ꯗꯦꯜꯂꯤꯗ ꯊꯣꯏꯗꯣꯛꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯃꯈꯥꯗ ꯒꯕꯔꯅꯔꯅ ꯁ꯭ꯇꯦꯠ ꯑꯁꯤ ꯆꯂꯥꯏꯔꯤꯕ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯗꯥꯏꯔꯦꯛꯁꯟ ꯃꯈꯥꯗ ꯃꯍꯥꯛ ꯑꯗꯤ ꯑꯣꯔꯗꯔ ꯏꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯆꯂꯥꯏꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯏꯔꯥꯡꯒꯤ ꯑꯣꯏꯕ ꯑꯑꯣꯟꯕ ꯃꯔꯛ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯂꯦꯖꯤꯁꯂꯦꯆꯔ MLAꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯁꯤꯠ ꯄꯥꯏꯔꯤꯕ ꯃꯈꯣꯏꯅ ꯂꯩꯉꯥꯛ ꯑꯁꯤ ꯁꯦꯝꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯀꯃꯥꯟꯗ ꯆꯦꯂꯦꯟꯖ ꯇꯧꯗꯨꯅ ꯃꯁꯤꯗ ꯊꯕꯛ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯁꯨ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯍꯪꯅꯔꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯨꯀꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ MLAꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯀꯨꯀꯤꯒꯤ MLAꯁꯤꯡ ꯑꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯄꯤꯔꯕ ꯐꯥꯎꯕꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯈꯣꯡꯐꯝ ꯍꯟꯗꯣꯛꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈ꯭ꯔꯕ ꯋꯥꯐꯝ ꯍꯟꯗꯛꯀꯤ ꯑꯣꯏꯅꯁꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕ ꯑꯗꯨꯗ ꯃꯃꯥꯡꯗ ꯐꯝꯗ꯭ꯔꯒꯁꯨ ꯍꯟꯗꯛꯀꯤ ꯑꯣꯏꯅꯁꯨ ꯁꯣꯏꯗꯅ ꯐꯝꯕꯒꯤ ꯐꯤꯕꯝ ꯂꯩꯕꯅꯤꯅ ꯂꯩꯉꯥꯛꯄ ꯂꯩꯔꯤꯕ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯏꯁꯥꯅ ꯄꯥꯝꯗꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯕ ꯑꯃꯁꯨꯡ ꯊꯋꯥꯏ ꯍꯤꯡꯖꯅꯕ ꯌꯨꯝ ꯀꯟꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯗꯁꯥ ꯇꯥꯗꯅꯕ ꯃꯈꯣꯏꯗ ꯑꯋꯥꯕ ꯇꯥꯗꯅꯕꯒꯤꯗꯃꯛꯇ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯅ ꯂꯣꯒꯤ ꯈꯨꯠꯊꯥꯡꯗ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯈꯨꯠꯊꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯒꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯒꯤ ꯃꯥꯡꯖꯧꯅꯅ ꯔꯤꯖꯥꯏꯟ ꯇꯧꯔꯛꯄꯗꯒꯤ ꯁꯔꯀꯥꯔ ꯀꯥꯏꯈꯤꯕꯅꯤꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯝꯖꯤꯟꯗꯨꯅ ꯍꯧꯖꯤꯛ ꯑꯦꯁꯦꯝꯕ꯭ꯂꯤꯗꯨꯁꯨ ꯑꯗꯨꯃꯛ ꯐꯝꯕ ꯉꯝꯗꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯡ ꯑꯁꯤꯗ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯔ ꯊꯧꯅꯥ ꯂꯩꯅ ꯂꯩꯕꯥꯛꯀꯤ ꯈꯟꯗꯨꯅ ꯊꯕꯛ ꯇꯧꯕ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯦ꯫ प्रजाꯁꯤꯡ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯔꯦ ꯑꯗꯨꯒ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯄꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕ ꯉꯝꯗꯕ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯒꯦꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯁꯤ ꯃꯥꯟꯅꯕ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕ ꯌꯥꯝꯅ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯧꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫